짬짜리도요, 그거 봐. 감기에 왔는데. ꯃꯌꯥꯝ ꯂꯩꯒꯩꯗꯨ ꯁ꯭ꯋꯥꯏꯗ ꯂꯩꯔꯦꯀꯣ ꯑꯩ ꯃꯈꯥꯗ ꯑꯩꯅ ꯑꯃꯨꯛ ꯁꯤꯞ ꯇꯧꯈ꯭ꯔꯅꯤ ꯈꯔ ꯂꯩꯔꯒ ꯑꯩꯁꯤꯗ ꯊꯔꯣ ꯂꯩꯔꯦꯀꯣ ꯊꯔꯣ ꯁ꯭ꯋꯥꯏꯗ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯅꯤ ꯀꯗꯥꯏꯗ ꯁꯤ ꯂꯩ ꯐꯖꯗ꯭ꯔꯥ ꯑꯗꯨꯝ ꯂꯩꯒꯩꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯦꯀꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯂꯩꯒꯩꯁꯦ अमुक जगह अमुक होंदोꯛꯀꯅꯦ ꯃꯈꯣꯏꯁꯦ ꯃꯈꯥꯗ ꯊꯝꯖꯔꯛꯄ ꯍꯥꯏꯇꯥꯔꯦ Good morning guys, welcome back to my channel. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯅ ꯈꯜꯂꯤ ꯊꯕꯛ ꯑꯝꯇ ꯆꯠꯀꯦꯅ ꯂꯨꯊꯣꯛꯑꯒ ꯂꯩꯔꯨꯔꯕꯅꯦ ꯑꯗꯣ ꯁꯣꯝꯗ ꯍꯥꯏꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨ ꯉꯥꯏꯕ ꯑꯣꯏꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯂꯩꯔꯒꯦꯀꯣ ꯄꯨꯡ 11 ꯃꯈꯥꯏ ꯇꯥꯁꯟꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯦ ꯗꯦꯅꯤ ꯑꯗꯨꯅ ꯃꯦ ꯗꯦꯅꯤꯅ ꯀꯔꯤꯝꯇ ꯆꯠꯊꯣꯛꯇ꯭ꯔꯦ ꯌꯨꯝꯗ ꯂꯩꯔꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯊꯕꯛꯇꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯗ꯭ꯔꯥ ꯄꯥꯎ ꯄꯤꯔꯛꯑꯀꯥꯟꯗ ꯃꯗꯨ ꯅꯠꯇꯅ ꯑꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯆꯥꯔꯁꯤꯁꯦ ꯃꯁꯤꯅ ꯉꯔꯥꯡꯒꯤ ꯄꯅꯤꯔ ꯊꯣꯡꯕꯗ ꯏꯁꯤꯡꯕꯨꯗꯤ ꯁꯤꯗ ꯑꯩꯅ ꯈꯜꯂꯝꯃꯕꯅꯤ ꯉꯔꯥꯡꯒꯤ ꯄꯅꯤꯔꯗꯨꯅꯦ ꯁꯤꯗꯤ ꯃꯥꯏꯔꯦꯟ ꯃꯀꯨ ꯃꯔꯨ ꯉꯧꯕꯅꯦ ꯁꯤꯗꯤ ꯑꯩ ꯆꯥꯗꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕꯒ 이거 이름 먹이더니 떠오르지고. 자기야 그냥 먹어. 사이즈 브레이크파스트 이름 먹으라고 묵사하라고. 간단하고 아이다 이러니까. 모르겠다 하는 거리 그 부사도 내리 나가 자가. 얘는 이름 거이나 사람 판. 야 저기 놀러 보는 거 아이고 이름 먹고 있고 오는 거. 그 이름이 더 합이지나 마린 통보다 소금 말레니 first time 이제 한번이 시작되지 전에만 마린 통보다 소금 합이지 옥 통보다도 합었어 그때 기쁜 이제 좀 그래 싸게 하우니도 하우야 싸베 có gì cho nó cũng đi nữa sao được em ta ông nó có sao rồi 잠깐만. 자, 진짜 그게 행동을 아주 거슬면서 한다. 짬짜리도요, 그거 봐. 감기에 왔는데. 근데 아니 mấy chỗ không được bài được. 어둠 하위 그냥 자. 그냥 뻔히 싸우구나. ai ven chaladi wa biyu bidu te tengarang di ko namdo thukti 소금. kai ngoni na 소금. 우리 집에 좀 아주 통로네. lum ma yu lolam me ai ngarang to buto ai nungthang nungdaram ni nei lai to lolam me duga manang na podo phangmyam mata yaudi Má phải đây à. 뭐 눈을 봐. 사실 뭐인데? 시야 좀 하고 그냥. Anh đi. 그리고 vai biu na hawo ne